Assalamualaikum warahmatullahi wabarakatuh. Sunat oiba thabak singi chatharak liba video sing atuki makha tarak po oina. Masigi video asida masjid ta changma matamda aikhoina karamba sunat sing pangthokani haiba adu panjari. Masjid ta changma matamda sunat taruk pangthokadabani. Hariba adudi ahanbada masjid changdringai gi mamangda oigi khongdagi hana चप्पल नत्रगना खोंगुप अदु लौथोकनी अदुगी मतुंगदा येट की खोंगदगी अमुक लौथोकनी अनि सुबदा येट की खोंगना मस्जिद हना थांगजिनगनी अहम सुबदा बिस्मिल्लाह सुनगनी मरी सुबदा दरुश शरीफ हाइबदी अस्सलातु वस्सलामु अला रसूलिल्लाह हारिब दरुश शरीफ असि सुनगनी मंगा सुबदा मस्जिद चंगबगी दुआ Allahumma ftahli abwaaba rahmatik hariba du'a si sungani taruk subada i'tikaf ki niyat tawgani hariba sunasing asi aikhoina ningsingna bahot nasi amadi aikhoina masjid ta changma matamda hariba sunasing asigi matung ina aikhoi amal tawba ngamna bahot nasi inshallah masigi barkat tagi aikhoi gi mathakta Allah ta'ala na adugumna ba neki kayamarum ama pina bigani Masigi di video asid lo sinjare mathangi video da masjid ki tholok pagi sunna sing adu amuk tamin nasi. Assalamualaikum warahmatullahi wabarakatuh.